Chatliba August Hasiki Manungda, Tampakamadi, Jing the Ladiba School Singda, Mapam Aduda, Tariba Oja Singi photo thetpa loisinlagani haina, Manipuri Chief Minister N. Biren Singh Nangasi House the Lautokre. Ngasi Chatakiba House the Tongan Department Taretki voting on demands for grant ki discussion Loiraba Matunda, Mari Lainaba Minister Singna Paukumpi Jingi Mamangda, Chief Minister Namasagi observation on education Amadi, health ki sector ki matangda wafam karatam jaugi haina, Speaker Degi Ayabaloki. Chief Minister na makatana House ta haikibada tampakta laiba school sing maruaina class 12 fauba laiba government school amadi chingdana class 10 fauba laiba school singda oza singi photo sing asi tha asigi manungda thetkadabani masina transfer chatlu yadaba oza sing su masak khangdok pangamlagani loinana mahairoi singda su kanaba ama piragani hojik school singda biometric thamba hore masi su chatliba tha asigi manungda loisilagani school da tawriba asigumna health sector gi oina su Manipur da laiba district hospital natraga wellness center khudimak Suma Pam Sing adu tariba doctor natraga nurse natraga laboratory technician singisu photo sing August Hasiki manungda thetpa loisilagani masigi matakta oza amadi Dr. Singh watliba sing asigi pangthokiba recruitment singi result hojik chathariba assembly mipamasi hek loibaga loinamak lauthoklagani hainasu house ki leader oiriba Chief Minister N. Biren Singh na house ta thazaba piki biometric ki process tuna aikhoina loisinanaba government kanna biometric process ko kanna lagna jari similarly health sector da nurses amadi doctors sing hariba sisu mama gi health awareness center da health district health kwata kana tagi base loina Manipur gi leiba state punamakta district punamakta thetpa haurgani haiba simai house da honorable speaker gi through da haijabani adu oiragadi adi recruitment gi simai khoi hujik hek assembly loibaga hana logi ba wajagi kari gi leiba mayam da khoi haidorani based on the merit loina haidorani kanagi multitask karigi aduga financial ekhoi gi leiba exchequer state ki leiba exchequer gi situation ji yenga ga maximum health ka wajaga sidi compromise togdana ekhoi vacancy ji men khatna ba tawjage haiba isgi lump sum rough sima honorable speaker ki khuthang da house ki member punamak ta khangan jabani